ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯈꯥ ꯂꯧꯕꯤꯔꯁꯤ꯫ ꯂꯥꯏ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤ ꯇꯨꯍꯜꯂꯒ ꯅꯟꯗꯨꯅ ꯍꯥꯠꯁꯤ ꯍꯥꯏꯕꯕꯨ ꯇꯨꯝꯂꯤꯉꯩꯗ ꯃꯤ ꯍꯥꯠꯂꯕꯗꯤ ꯇꯧꯍꯩꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯃꯥꯅ ꯍꯧꯒꯠꯂꯒ ꯍꯥꯠꯁꯤ꯫ ꯑꯇꯣꯞꯄ ꯂꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯥꯅ ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯇꯨꯅ ꯆꯠꯀꯗꯕꯒꯤ ꯁꯒꯣꯜꯗ ꯀꯥꯈꯠꯂꯒ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯇꯨꯍꯜꯂꯒ ꯅꯟꯗꯨꯅ ꯍꯥꯠꯁꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯂꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯁꯤꯍꯧꯗ꯭ꯔꯕ ꯃꯥꯅ ꯇꯨꯔꯦꯜ ꯂꯥꯟꯕ ꯃꯇꯝꯗ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯔꯤꯕ ꯊꯣꯡ ꯑꯗꯨ ꯂꯥꯟꯕ ꯇꯪꯈꯥꯏ ꯍꯦꯛ ꯌꯧꯔꯛꯄꯗ ꯊꯣꯡ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯇꯨꯔꯦꯟꯗ ꯇꯥꯍꯟꯁꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯣꯞꯄ ꯂꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯁꯤ ꯁꯤꯍꯧꯗ꯭ꯔꯕ ꯇꯥꯔꯕ ꯃꯥꯅ ꯀꯣꯅꯨꯡ ꯇꯥꯅ ꯆꯠꯄꯗ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯀꯥꯔꯛ ꯂꯥꯟꯗꯨꯅ ꯆꯠꯀꯅꯤ꯫ ꯃꯥꯅ ꯆꯤꯡꯖꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯀꯥꯔꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯆꯤꯡꯖꯥꯎ ꯑꯅꯤ ꯑꯁꯤꯕꯨ ꯊꯦꯡꯖꯤꯟꯍꯜꯂꯒ ꯃꯥꯕꯨ ꯆꯤꯡꯖꯥꯎ ꯑꯅꯤ ꯑꯗꯨꯅ ꯆꯞꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯇꯣꯞꯄ ꯂꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨꯗ ꯃꯥꯅ ꯃꯔꯥꯏꯕꯛ ꯂꯩꯗꯨꯅ ꯁꯤꯍꯧꯗ꯭ꯔꯕ ꯃꯥꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯒ ꯑꯔꯥꯝ ꯈꯧꯔꯥꯡꯗꯨꯅ ꯃꯍꯥꯛꯅ ꯆꯥꯒꯗꯕ ꯌꯦꯟꯁꯥꯡꯗ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯄꯤꯖꯗꯨꯅ ꯁꯤꯍꯟꯁꯤ꯫ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯅꯤꯡꯊꯧꯕꯨ ꯊꯧꯒꯜ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯒ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯁꯤꯒꯦ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯁꯥ ꯁꯦꯡꯗꯣꯛꯍꯜꯂꯦ꯫ ꯃꯍꯥꯛꯅ ꯊꯧꯒꯜ ꯇꯧꯔꯒ ꯅꯤꯡꯊꯧꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯠꯀꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯂꯣꯟꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯩꯌꯥꯝ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ꯫ ꯅꯅꯥꯏ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡ ꯊꯥꯅ ꯁꯒꯣꯜ ꯊꯧꯒꯦ꯫ ꯑꯩꯒꯤ ꯇꯨꯡꯗ ꯌꯥꯡꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯏꯇꯨꯡ ꯏꯟꯕꯤꯔꯛꯎ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯧꯁꯤꯡ ꯁꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯏꯟꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯦ꯫ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯅ ꯁꯒꯣꯜꯗ ꯍꯦꯛ ꯀꯥꯈꯠꯄ ꯃꯇꯝ ꯑꯁꯤꯗ ꯎꯊꯛꯇ ꯇꯣꯡꯂꯤꯕ ꯂꯥꯏ ꯃꯌꯥꯝꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯊꯨꯗꯦꯛꯀꯗꯕꯒꯤ ꯅꯣꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯌꯥꯡꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯕꯗꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯨꯔꯛꯄꯗ ꯅꯟꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯁꯤ ꯇꯨꯔꯛꯂꯤꯕꯅꯣ ꯍꯪꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯅꯥꯏ ꯑꯩ ꯀꯣꯅꯨꯡ ꯌꯧꯔꯒ ꯇꯝꯖꯒꯦ꯫ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯊꯨꯗꯦꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯠꯀꯦ ꯍꯣꯠꯅꯕꯗ ꯍꯥꯠꯄ ꯉꯝꯍꯧꯗꯕꯒꯤ ꯁꯥꯎꯔꯕ ꯂꯩꯌꯥꯝ ꯑꯗꯨ ꯁꯒꯣꯜꯒꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯈꯤꯗꯨꯅ ꯇꯨꯔꯦꯟ ꯃꯊꯛꯇ ꯁꯥꯔꯤꯕ ꯊꯣꯡ ꯑꯗꯨ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯊꯨꯗꯦꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯣꯡꯈꯣꯡ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯌꯥꯡꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯄꯗ ꯃꯌꯥꯏ ꯍꯦꯛ ꯌꯧꯕꯗ ꯊꯣꯡ ꯇꯦꯛꯀꯗꯕꯒꯤ ꯐꯔ ꯐꯔ ꯍꯥꯏꯔꯛꯂꯕꯗ ꯑꯀꯤꯕ ꯂꯩꯇꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯦ꯫ ꯃꯈꯣꯏꯅ ꯊꯣꯡ ꯃꯇꯣꯟ ꯍꯦꯛ ꯌꯧꯔꯒ ꯊꯣꯡ ꯑꯗꯨ ꯃꯌꯥꯏꯗ ꯇꯦꯛꯇꯨꯅ ꯇꯨꯔꯦꯟꯗ ꯇꯥꯁꯤꯜꯂꯦ꯫ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯤ ꯁꯤꯍꯧꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯊꯣꯡ ꯇꯦꯛꯂꯤꯕꯅꯣ ꯍꯪꯕꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯟꯅ ꯀꯣꯅꯨꯡ ꯌꯧꯔꯒ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯄꯨ ꯃꯅꯥꯏ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯃꯩꯊꯪꯗ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯀꯥꯔꯛ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯎ ꯍꯥꯏꯅ ꯃꯥꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯌꯥꯡꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯒꯣꯜ ꯊꯧꯔꯝꯃꯤ꯫ ꯂꯩꯌꯥꯝꯅ ꯆꯤꯡꯖꯥꯎ ꯑꯅꯤꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯊꯦꯡꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯆꯤꯡꯖꯥꯎ ꯑꯅꯤ ꯑꯗꯨꯅ
ꯆꯞꯇꯨꯅ ꯍꯥꯠꯍꯧꯕ ꯂꯥꯏꯌꯥꯝꯅ ꯉꯝꯍꯧꯗ꯭ꯔꯦ꯫ ꯍꯥꯠꯄ ꯉꯝꯍꯧꯗ꯭ꯔꯕ ꯂꯥꯏꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯀꯣꯅꯨꯡ ꯇꯥꯟꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯅꯤꯡꯊꯧꯒꯤ ꯆꯥꯅꯕ ꯌꯦꯟꯁꯥꯡ ꯊꯣꯡꯂꯤꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯂꯒ ꯍꯣꯔꯦꯟ ꯅꯤꯡꯊꯧꯅ ꯆꯥꯒꯗꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨꯗ ꯂꯣꯟꯅ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯂꯥꯏꯌꯥꯝ ꯑꯗꯨ ꯍꯟꯈꯤ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯅꯤꯡꯊꯧ ꯑꯗꯨ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯄꯨꯊꯣꯂꯛꯎ ꯍꯥꯏꯔꯛꯂꯦ꯫ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯆꯥꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯄꯨꯊꯣꯂꯛꯇꯨꯅ ꯃꯃꯥꯡꯗ ꯍꯦꯛ ꯊꯝꯕꯒ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯞꯄ ꯄꯥꯇ꯭ꯔ ꯑꯗꯨ ꯆꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯍꯥꯏ ꯏꯕꯥꯏ ꯁꯛꯊꯤꯕ, ꯅꯍꯥꯛꯅ ꯑꯩꯅ ꯆꯥꯒꯗꯕ ꯆꯥꯛ ꯌꯦꯟꯁꯥꯡꯕꯨ ꯑꯩꯒꯤ ꯏꯋꯥ ꯏꯄꯥꯎ ꯇꯥꯗꯅ ꯀꯔꯤꯒꯤꯗꯃꯛ ꯏꯃꯥꯡꯗꯒꯤ ꯆꯤꯡꯊꯣꯛꯂꯤꯕꯅꯣ? ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯅꯍꯥꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯁꯨ ꯆꯤꯡꯅꯔꯝꯗꯦ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯥꯎꯕꯤꯈꯤꯅꯨ꯫ ꯅꯅꯥꯏꯅ ꯂꯥꯜꯂꯝꯕ ꯊꯣꯛꯂꯕꯁꯨ ꯏꯔꯥꯟꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯕ ꯗꯟꯗꯤ ꯄꯨꯝꯅꯃꯛ ꯅꯅꯥꯏꯅ ꯏꯀꯣꯛ ꯊꯣꯡꯅ ꯌꯥꯖꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯅ ꯆꯥꯒꯗꯕꯒꯤ ꯄꯨꯊꯣꯂꯛꯄ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯇꯣꯠꯁꯤꯜꯂꯒ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯀꯧꯊꯣꯛꯂꯒ ꯄꯤꯖꯔꯦ꯫ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯂꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯗꯣꯡ ꯑꯅꯤ ꯑꯁꯤꯅ ꯑꯩꯅ ꯆꯥꯒꯗꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯁꯤ ꯆꯥꯔꯒ ꯁꯤꯔꯤꯕꯅꯣ? ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯅ ꯈꯪꯍꯧꯗꯅ ꯇꯦꯛꯇꯨꯅ ꯇꯨꯔꯛꯄ ꯇꯨꯔꯦꯟ ꯃꯊꯛꯇ ꯁꯥꯕ ꯊꯣꯡꯅ ꯈꯪꯍꯧꯗꯅ ꯇꯦꯛꯇꯨꯅ ꯇꯨꯔꯦꯟꯗ ꯇꯥꯁꯤꯟꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯅꯤ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯆꯞꯁꯤꯜꯂꯛꯄ ꯍꯧꯗꯣꯡ ꯑꯅꯤꯅ ꯏꯅꯤꯡꯊꯧꯅ ꯆꯥꯒꯗꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯔꯒ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯅꯅꯥꯏ ꯍꯪꯒꯠꯆꯒꯦ, ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯂꯝꯍꯥꯡꯒꯤ ꯃꯌꯥꯏꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯏꯅꯤꯡꯊꯧꯅ ꯐꯣꯂꯥ ꯆꯥꯕ ꯂꯣꯏꯔꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯗꯥꯛ ꯊꯛꯅ ꯊꯛꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯍꯥꯏꯔꯒ ꯋꯥꯔꯤꯗꯤ ꯂꯤꯗꯅ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯂꯤꯕꯗ ꯇꯥꯒꯗꯕꯒꯤ ꯂꯝ ꯑꯗꯨꯗ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯏꯌꯥꯝꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯋꯥꯔꯤ ꯂꯤꯔꯝꯗ꯭ꯔꯕꯗ ꯂꯥꯏꯌꯥꯝ ꯑꯗꯨ ꯁꯥꯎꯕꯗꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯅꯅꯥꯏ ꯑꯩꯅ ꯇꯨꯝꯗꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯇꯥꯍꯧꯕ ꯋꯥꯔꯤꯗꯒꯤ ꯅꯤꯡꯊꯧꯅ ꯆꯥꯒꯗꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯍꯧꯗꯣꯡ ꯑꯅꯤꯗ ꯄꯤꯖꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅ ꯍꯔꯥꯎꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯅꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯃꯥꯅ ꯄꯥꯝꯕ ꯐꯝ ꯑꯃ ꯍꯥꯞꯄꯤꯔꯒꯦ ꯈꯜꯂꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯅꯍꯥꯛꯅ ꯄꯥꯝꯕ ꯐꯝ ꯑꯃ ꯍꯥꯏꯌꯨ, ꯑꯩ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯆꯥꯟꯕꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯅꯤꯡꯊꯧꯅ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯅꯅꯥꯏꯅ ꯄꯥꯝꯖꯕ ꯐꯝ ꯑꯗꯨ ꯅꯅꯥꯏ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯂꯦ꯫ ꯄꯨꯛꯆꯦꯟ ꯇꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯐꯔꯦ, ꯅꯇꯩ ꯅꯅꯥꯎ ꯇꯥꯟꯅꯔꯒ ꯍꯌꯦꯡ ꯉꯟꯇꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯅꯪꯅ ꯄꯥꯝꯕ ꯐꯝ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯞꯂꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯄꯨꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯧꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯨ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯗꯨꯅ ꯑꯩꯅ ꯄꯥꯝꯕ ꯐꯝ ꯑꯃ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯦ꯫ ꯀꯔꯤ ꯐꯝ ꯍꯥꯞꯍꯟꯁꯤꯒꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨ ꯇꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯀꯨꯞꯅ ꯇꯥꯟꯅꯔꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯀꯣꯅꯨꯡ ꯀꯥꯔꯛꯇꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯒ ꯅꯅꯥꯏ ꯑꯩꯅ ꯄꯥꯝꯖꯕ ꯐꯝꯗꯤ ꯅꯤꯡꯊꯧ ꯉꯝꯕ ꯑꯉꯝꯕ ꯐꯝꯗꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯅꯤꯡꯊꯧ ꯉꯝꯕ ꯑꯉꯝꯕ ꯐꯝꯗꯨ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯍꯥꯞꯄꯤꯔꯦ꯫ ꯅꯤꯡꯊꯧ ꯉꯝꯕ ꯑꯉꯝꯕ ꯑꯣꯏꯔꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯤ ꯅꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ
ꯑꯄꯪꯕ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯗꯣꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫